ngasi Diamond Radio gi ani suba thorom paring tabiriba singbu ayekpam narsingna taramna oksabaga loinana hauzik adom pujarakli halo tabiningba live phone in program gi thoromda tabiningba manipuri film isai gi khudol ngasi gi thorom asigi damak thamjariba number amuktang mayamda ningsingjari number adudi 7630 944 377 amuktang gahanna 7630 944 377 hariba number se hoji hangduna thamjari tabiriba singna call tobirtuna isai sagi khoida jaba manipuri film isai sing khanbirakna ba ningsingjari hojik ngasigi ahanba phone call lokasagi karamba isai sing khalai haiba doi khomyam punna yengminasi hello hello good evening sir good evening kana oibirabano isagi mingale from gasi haibiu phone to geraiba ai thiam lekhang khongdagi thiam ram thagasari adombu taram noksari khoida jaba karamba manipuri film isai tasigi apamba haibiu maruk film dagi na haibiu pusparani na sekpa mapo ase wahalidana heuba yugandhi gi mayekta gupi na serangdo adu tadige sa hoi asiamna fajabe sem khaksu khanbire isai se thana na basem sajage marak sida isagi tabiningba maru apang singi ming haibi ga doba leiragadi haibiu maru apang singi tang hapjage haibiu akoi porom patagi tv do ama khongdagi sebam rosni haibama aduga Merang kebutuhan tadi lepas kom di Mendro, kawin bandagi sinam nawa kisor, betul kom tadi division merang siap, pasoi tadi hidam ajem, bukan bom siapa boleh naik tadi, aduga idam sebagai tadi hai bom jitian, lepas kom tadi laisam nawa tendra, Purnima, aduga thamau jam lalsing, ini bom siam tendra idam sebagai tadi. Thagasari sana pambiri besai khudol tamba haujage mapok ase wahalida haina seuri ba yumnam ibohanbi gi naitum khonjelda Ugandhina serengba gopina serangba marupki marup film asigi sema khudol sigi ahan boina taminasi Mapo ase wahalida nungsi haite da nongdamba nangse Mapo ase wahalida nungsi haite da nongdamba nangse pambai laite ai haki samna thang luba khong thang na ek na ba koi halle pun si se mapu ase wahalida nung si haite da nung damba nang se Nungsiba nang suyak na bani kaludabana noksarubani nungsigimino Nungsiba nang suyak na bani kaludabana noksarubani nungsigimino Singlaga haukiba warising hena dum mamsilagle pukning wakhalsu othapam khangdana mapo ase wahalida nungsi haite da
ꯅꯣꯡꯗꯝꯕ ꯅꯪꯁꯦ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯖꯔꯁꯨ ꯊꯃꯣꯏꯅ ꯀꯅꯥꯗꯁꯨ ꯁꯥꯎꯔꯔꯣꯏ ꯀꯂꯛꯄꯁꯨ ꯂꯩꯔꯔꯣꯏ ꯍꯥꯏꯐꯝ ꯈꯪꯗꯅ ꯋꯥꯖꯔꯁꯨ ꯊꯃꯣꯏꯅ ꯀꯅꯥꯗꯁꯨ ꯁꯥꯎꯔꯔꯣꯏ ꯀꯂꯛꯄꯁꯨ ꯂꯩꯔꯔꯣꯏ ꯂꯝꯍꯦꯟꯕ ꯄꯨꯛꯅꯤꯡꯅꯤ ꯈꯟꯖꯔꯒꯦ ꯋꯥꯈꯜ ꯊꯦꯜꯂꯨꯕꯅꯤ ꯅꯤꯡꯖꯔꯒꯦ ꯁꯤꯟꯊꯔꯁꯨ ꯃꯅꯤꯡ ꯇꯝꯅ ꯄꯤꯔꯥꯡꯅ ꯃꯄꯣꯛ ꯑꯁꯦ ꯋꯥꯍꯜꯂꯤꯗ ꯅꯨꯡꯁꯤ ꯍꯩꯇꯦꯗ ꯅꯣꯡꯗꯝꯕ ꯅꯪꯁꯦ ꯃꯄꯣꯛ ꯑꯁꯦ ꯋꯥꯍꯜꯂꯤꯗ ꯅꯨꯡꯁꯤ ꯍꯩꯇꯦꯗ ꯅꯣꯡꯗꯝꯕ ꯅꯪꯁꯦ ꯄꯥꯝꯕꯩ ꯂꯩꯇꯦ ꯑꯩꯍꯥꯛꯀꯤ ꯆꯝꯅ ꯊꯥꯡꯂꯨꯕ ꯈꯣꯡꯊꯥꯡꯅ ꯌꯦꯛꯅꯕ ꯑꯣꯏꯍꯜꯂꯦ ꯄꯨꯟꯁꯤꯁꯦ ꯃꯄꯣꯛ ꯑꯁꯦ ꯋꯥꯍꯜꯂꯤꯗ ꯅꯨꯡꯁꯤ ꯍꯩꯇꯦꯗ ꯅꯣꯡꯗꯝꯕ ꯅꯪꯁꯦ ꯅꯨꯡꯁꯤ ꯍꯩꯇꯦꯗ ꯅꯣꯡꯗꯝꯕ ꯅꯪꯁꯦ Hello. 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 ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝ ꯑꯁꯤ ꯈꯪꯖꯒꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯆꯔꯥꯡꯄꯥꯠꯇꯒꯤ ꯁꯟꯖꯣꯏꯅꯦ ꯆꯔꯥꯡꯄꯥꯠꯇꯒꯤ ꯀꯅꯥ ꯍꯥꯏꯕꯤꯕ ꯃꯤꯡꯗꯣ ꯑꯃꯨꯛꯇꯪ ꯍꯥꯟꯅ ꯍꯥꯏꯕꯤꯌꯨꯀꯣ ꯅꯦꯠꯋꯥꯔꯛꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯅ ꯉꯁꯤꯁꯦ ꯂꯥꯏꯟꯁꯨ ꯃꯌꯥꯝ ꯂꯥꯛꯑꯝꯃꯦ ꯑꯗꯨꯕꯨ ꯄꯠ ꯄꯠ ꯇꯠꯈꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯃꯨꯛꯇꯪꯒ ꯆꯔꯥꯡꯄꯥꯠꯇꯒꯤ ꯊꯤꯡꯖꯝ ꯁꯟꯖꯣꯏ ꯍꯣꯏ ꯍꯣꯏ ꯀꯔꯝꯕ ꯏꯁꯩ ꯇꯥꯁꯤꯒꯦ ꯑꯩꯈꯣꯏꯅ ꯋꯥꯛꯀꯤꯡ ꯂꯦꯟꯗ ꯑꯩꯈꯣꯏꯒꯤ ꯑꯉꯧꯕ ꯂꯩꯆꯤꯟꯅ ꯍꯥꯏꯕ ꯏꯁꯩꯗꯣ ꯇꯥꯖꯅꯤꯡꯕ ꯍꯣꯏ ꯍꯣꯏ ꯏꯁꯩꯁꯤꯃꯛ ꯊꯥꯅꯅꯕ ꯍꯣꯠꯅꯖꯒꯦ ꯑꯗꯣ ꯏꯁꯥꯒꯤ ꯇꯥꯕꯤꯅꯤꯡꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯤꯡ ꯍꯥꯏꯕꯤꯒꯗꯧꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯍꯥꯏꯖꯔꯛꯀꯦ ꯋꯥꯔꯗ ꯅꯝꯕꯔ 1ꯒꯤ ꯃꯦꯝꯕꯔꯒꯤ ꯅꯣꯃꯤꯅꯤ ꯖꯣꯏꯆꯥꯟ ꯑꯗꯒꯤ ꯋꯥꯔꯗ ꯅꯝꯕꯔ 2ꯒꯤ ꯑꯦꯜ ꯑꯆꯧꯕ ꯑꯗꯒꯤ ꯋꯥꯔꯗ ꯅꯝꯕर 3ꯒꯤ ꯑꯦ ꯒꯨꯂꯥꯄꯤ ꯑꯗꯒꯤ ꯋꯥꯔꯗ ꯅꯝꯕर 6ꯒꯤ ꯋꯥꯏ ꯂꯛꯁꯃꯤ ꯑꯗꯒꯤ ꯋꯥꯔꯗ ꯅꯝꯕर 5ꯒꯤ ꯑꯦ ꯁꯣꯕ꯭ꯔꯥ ꯋꯥꯔꯗ ꯅꯝꯕर 9ꯒꯤ ꯀꯦ ꯑꯦꯁ ꯊꯥꯝꯄꯤ ꯑꯗꯨꯗꯤ ꯏꯁꯥꯅ ꯄꯥꯝꯕꯤꯔꯤꯕ ꯏꯁꯩꯁꯤ ꯈꯨꯗꯣꯜ ꯇꯝꯕ ꯍꯧꯖꯒꯦ ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯑꯔꯕꯤꯟ ꯁꯣꯏꯕꯝ ꯑꯃꯗꯤ ꯆꯤꯇ꯭ꯔꯥ ꯑꯅꯤꯒꯤ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯗ ꯑꯦꯀꯦꯟꯗ꯭ꯔ ꯇꯦꯟꯁꯨꯕꯅ ꯁꯩꯔꯦꯡꯕ ꯇꯣꯅꯤ ꯑꯍꯤꯕꯝꯅ ꯁꯩꯔꯥꯡꯕ ꯋꯥꯛꯆꯤꯡꯒꯤ ꯂꯦꯟ ꯐꯤꯂꯝ ꯑꯁꯤꯒꯤ ꯏꯁꯩ ꯃꯌꯥꯝ ꯄꯨꯟꯅ ꯃꯊꯪꯒꯤ ꯀꯣꯂꯔ ꯉꯥꯏꯅ ꯉꯥꯏꯅ ꯏꯁꯩ ꯇꯥꯃꯤꯟꯅꯁꯤ ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯐꯤꯖꯪ ꯈꯟꯕ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡꯅ ꯇꯨꯝꯄꯛ ꯂꯦꯞꯂꯤ ꯑꯉꯧꯕ ꯂꯩꯆꯤꯜꯅ ꯐꯤꯖꯪ ꯈꯟꯕ ꯂꯣꯏꯕꯤ ꯆꯤꯡꯁꯥꯡꯅ ꯇꯨꯝꯄꯛ ꯂꯦꯞꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ
ꯂꯣꯏꯁꯤꯟꯈꯤꯗ꯭ꯔ ꯄꯥꯝꯃꯨꯖꯩ ꯅꯨꯡꯉꯣꯜꯍꯟꯕ ꯃꯤꯀꯨꯞꯁꯦ ꯂꯣꯏꯁꯤꯟꯈꯤꯗ꯭ꯔ ꯄꯥꯝꯃꯨꯖꯩ ꯅꯨꯡꯉꯣꯜꯍꯟꯕ ꯃꯤꯀꯨꯞꯁꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯑꯇꯤꯌꯥꯒꯨꯝ ꯄꯥꯛꯅ ꯃꯐꯝ ꯁꯤꯟꯕ ꯅꯨꯡꯁꯤꯕꯩ ꯃꯤꯠꯌꯦꯡ ꯑꯣꯟꯊꯣꯛꯅ ꯂꯨꯝꯃꯤ ꯑꯇꯤꯌꯥꯒꯨꯝ ꯄꯥꯛꯅ ꯃꯐꯝ ꯁꯤꯟꯕ ꯅꯨꯡꯁꯤꯕꯩ ꯃꯤꯠꯌꯦꯡ ꯑꯣꯟꯊꯣꯛꯅ ꯂꯨꯝꯃꯤ ꯌꯦꯡꯕꯤꯔꯛꯀꯅꯨ ꯏꯀꯥꯏꯖꯩ ꯄꯥꯈꯠꯆꯩ ꯊꯃꯣꯏꯅ ꯌꯦꯡꯕꯤꯔꯛꯀꯅꯨ ꯏꯀꯥꯏꯖꯩ ꯄꯥꯈꯠꯆꯩ ꯊꯃꯣꯏꯅ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯏꯇꯧꯕꯨ ꯌꯦꯡꯂꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯕꯨ ꯇꯥꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯏꯁꯩ ꯑꯝꯇ ꯈꯟꯖꯒꯦ ꯇꯧꯅꯤ ꯁꯥꯔ ꯏꯁꯩ ꯈꯟꯕꯤꯌꯨ ꯑꯩꯈꯣꯏꯁꯨ ꯑꯗꯣꯝꯒꯤ ꯈꯜꯂꯛꯀꯗꯧꯔꯤꯕ ꯏꯁꯩꯗꯣ ꯊꯥꯖꯒꯦ ꯍꯥꯏꯗꯅ ꯉꯥꯏꯖꯔꯤꯕꯅꯤ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯁꯤ ꯑꯃꯨꯛꯇꯪ ꯈꯪꯖꯒꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯍꯥꯏꯕꯤꯌꯨ ꯁꯥꯔꯦꯟꯗꯤ ꯈꯣꯡ ꯃꯌꯥ ꯂꯩꯀꯥꯏꯗꯒꯤ ꯁꯒꯣꯜꯁꯦꯟ ꯆꯥꯎꯕ ꯆꯥꯎꯕꯁꯤ ꯑꯩꯈꯣꯏ ꯃꯤꯡ ꯄꯟꯕꯁꯨ ꯅꯨꯡꯉꯥꯏꯖꯗꯦ ꯆꯍꯤ ꯀꯌꯥꯃꯨꯛ ꯁꯨꯕꯤꯔꯒꯦ ꯆꯍꯤꯁꯦ 40 ꯑꯗꯨꯃꯥꯏꯅ ꯁꯨꯖꯔꯦ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯅꯨꯡꯉꯥꯏꯖꯩ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯑꯗꯣꯝꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯈꯣꯏꯗꯥꯖꯕ ꯐꯤꯂꯝ ꯏꯁꯩ ꯑꯃ ꯍꯥꯏꯕꯤꯌꯨ ꯀꯔꯝꯕ ꯏꯁꯩ ꯇꯥꯁꯤꯒꯦ ꯐꯤꯂꯝ ꯏꯁꯩꯁꯦ ꯉꯁꯤꯁꯦ ꯑꯍꯥꯟꯕ ꯑꯣꯏꯕꯅꯤꯅ ꯑꯩꯁꯦ ꯍꯥꯏꯒꯦ ꯇꯧꯔꯝꯕꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯊꯃꯣꯏꯅ ꯀꯥꯎꯍꯧꯔꯤꯕ ꯐꯤꯂꯝꯗꯨꯒꯤ ꯑꯃ ꯍꯦꯛꯇ ꯊꯥꯕꯤꯕ ꯌꯥꯅꯤ ꯁꯥꯔ ꯊꯃꯣꯏꯅ ꯀꯍꯧꯔꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯏꯁꯩ ꯑꯣꯏꯔꯒꯗꯤ ꯑꯗꯨꯃꯛ ꯌꯥꯔꯕ꯭ꯔꯣ ꯑꯃ ꯍꯦꯛꯇ ꯌꯥꯔꯦ ꯁꯥꯔ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯏꯁꯩꯁꯦ ꯊꯥꯅꯅꯕ ꯍꯣꯠꯅꯖꯒꯦ ꯏꯁꯩꯁꯤ ꯀꯅꯥ ꯀꯅꯥ ꯇꯥꯃꯤꯟꯅꯒꯗꯧꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯤꯡ ꯑꯩꯁꯦ ꯍꯥꯏꯕꯤꯒꯗꯕ ꯂꯩꯕ꯭ꯔꯥ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯑꯩ ꯏꯆꯥꯅꯨꯄꯤ ꯏꯆꯟꯕꯤ ꯑꯗꯒꯤ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯁꯟꯖꯣꯏ ꯑꯩꯈꯣꯏ ꯁꯨꯝ ꯇꯥꯃꯤꯟꯅꯖꯔꯒꯦ ꯁꯥꯔ ꯑꯗꯨꯗꯤ ꯏꯁꯥꯅ ꯄꯥꯝꯕꯤꯔꯤꯕ ꯏꯁꯩ ꯍꯥꯏꯖꯕ ꯇꯥꯏ ꯐꯤꯂꯝ ꯀꯣ ꯊꯃꯣꯏꯅꯗꯤ ꯑꯧ ꯀꯍꯧꯔꯤ ꯐꯤꯂꯝ ꯑꯁꯤꯗꯒꯤ ꯈꯟꯒꯠꯆꯕ ꯏꯁꯩ ꯑꯃꯈꯛ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯏꯁꯩꯁꯤ ꯀꯕꯤꯇꯥ ꯍꯃꯣꯝ ꯁꯗꯥꯅꯟꯗ ꯍꯃꯣꯝ ꯕꯥꯔꯂꯤꯟ ꯕ꯭ꯔꯍ꯭ꯃꯆꯥꯔꯤ ꯃꯌꯨꯝ ꯀꯨꯟꯖꯕꯤ ꯍꯔꯤ ꯁꯔꯃ ꯑꯗꯨꯒ ꯁꯣꯔꯣꯛꯈꯥꯏꯕꯝ ꯎꯃꯣꯅꯤ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯈꯣꯟꯖꯦꯜꯗ NG ꯏꯂꯦꯅ ꯁꯩꯔꯦꯡꯕ ꯗꯣꯛꯇꯔ ꯍꯃꯣꯝꯅꯕꯅ ꯁꯩꯔꯥꯡꯕ ꯊꯃꯣꯏꯅꯗꯤ ꯀꯍꯧꯔꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯏꯁꯩ ꯑꯃ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯄꯤꯛꯂꯕ ꯑꯩꯒꯤ ꯌꯨꯝꯁꯦ ꯀꯌꯥꯗ ꯑꯩꯅ ꯅꯨꯡꯁꯤꯖꯔꯤꯕ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯃꯣꯏ ꯄꯦꯜꯂꯦ ꯄꯦꯜꯂꯦ ꯄꯦꯜꯂꯦ
Ichagi mapok numisida Yaipa manggol nijagi isordagi Ichagi mapok numisida Yaipa manggol nijagi isordagi Kakagi toibi Chaura sare paraga mithoi mi hen oyu ko toibi Mithoi mi hen oyu ko toibi Tek takai na ba nungai ai thaba Oi han biu he tai bang mapu Tek takai na ba nungai ai thaba Oi han biu he tai bang mapu Sasagi thoibi Saura sare paraga mithoi mi he oyu ko thoibi Mithoi mi he oyu ko thoibi Hawan mi sagli sinna hatiya dan thoglashu Hawan mi sagli sinna hatiya dan thoglashu Azamat khantala ninthina ngan bagu Sasagi thoibi Sasagi thoibi Nahak na taibangda Mithoi mi hen oyu ko thoibi Mithoi mi hen oyu ko thoibi Kakagi thoibi Nangna hayeng chauraga mithoi mi hen oyu ko thoibi Mithoi mi hen oyu ko thoibi Tek takai daba nungai ai phaba Oi han biu he tai bang mapu Tek takai daba nungai ai phaba Oi han biu he tai bang mapu Kakagi thoibi Nangna hayeng chauraga mithoi mi hen oyu ko thoibi Mithoi mi hen oyu ko thoibi Lathu ki borsh phande Baba ki borsh pide Kaka ki borsh pide Nandon cha ki borsh phangle Imagi thanum dangasi Ichagi thawai mangaga Niga thana taruma Chena pochin jarage Chena pochin jarage Dau dau papa kaka chacha Dau dau papa kaka chacha Iman khoi se Kayada aina si zariba Kayada aina si zariba Iklaba aigi iyum se Kayada aina si zariba Kayada aina si zariba Kayada na khoibu si zariba Hello. Hello. Ahanbada isagi minga leifamga khangzage kana oibirabano haibiyo. Good evening, sir. I suppose Puspa Khantaka. Puspa call tawbirakpa dombu taramna uksari khoidajaba pambi baisai mtang khanbiyu karamba film isai tasige. Randy Thona Sakpa Makol the Tota High Fair of the Daga. Hoi as ontong su fazakraba matamada yamna suma yamna pamna khiba isem ka khanbire isai simak thana na bahona zage ado Puspa isai si kana kana tamin nagani tamin nagadawba isagi maru mapang singi ming haibiga dawba laibra haibiyo. Sorry, Debu the Data. Hoi ado Puspa ki khonjel su tada basu yamna kuire isai si matem tan khodol tambiramba yabra isai si su matamada yamna mayamna pamna khiba isai amsu oiko. How Sama Piam Tang Sakari. Haubiro adu ditaminasi. Makol the Tota High Fair
खरे नासोन पिगना हायो कना पाजबसु साइसे लसनजारी होय यामसु फजबे सैनिको कना ताद्रबसु तारमगनि खन्ना नंगनदी ओतोन फजख्रब इसेंग खदल तंबिरे थागसरी मैम पुना तामिनसी मखोलदि थोकदा हाइख्रे रणबीर थोनागी नाइतोम खोंजेदा जी कविताना सेरेंगबा अमदि ओकेन अमाक्सना सेरांगबा थाजबगी वांगमदा फिल्म असिगी सै तामिनसी मखोली थोकता हाय खरे नाशोन पीकना हाय लेवा कनाता रबशु तारम गन खन्ना नदी मखोली थोकता हाय खरे नाशोन पीकना हाय लेवा ताद्रवशु तारम गन खन्ना नदी नहले थमो लैता हंड्रे पूविंग लेपा दिंगम्द्री आईगी चारांग रवा लातक नहले थमो लैता हंड्रे पूविंग लेपा दिंगम्द्री आईगे चारांग रवा खल फुमदून आमो थम खिशीरा अपाम बशे तुमिन खांफम खंड्रे मखोली थोकता हाय खरे नाशोन पीकना हाय लेवा कनाता द्रवशु तारम गन खन्ना नदी Kragani no madi kana gumba magi yemba dinamlo imechina niku vadona para Oi kragani no madi Kanagumba magi yengba dinga
tamlo imechina ku badula para khallu bada khangam dare phunok tabanung shiva lona thubna tham jawa makhol di thot hai khare na shol pi na hai denga kanata dravashu taram gan khana nade makhol di thot hai khare na shol pi na hai denga kanata dravashu taram gan khana nade taram gan khana nade taram gan khana nade. Hello. Hello. अहनबदा इसागी मिंग लेफम का खंगजगे कना ओइबिरबनो हाइबियो Chandra Kongdagi lay Tony sir. थागसरी कॉल तौबिरकपा अदोम बताराम नोक्सरी खोइदा जबा पाम्बिबा मणिपुरी फिल्म इसे एमख खनबियु करम इसे तासिगे Mayran bi film dagi kayina waiga Tao pabe. मैरान Ai ge papa nu siba ta wudo. होय होय इसे सिमक थाना नब होना जगे इसे सी कना कना तामिन नगनी तामिन नगदौबा इसागी मरु उपांग सिंगी मिंग हाइबी गदौबा लेरगदि दमक मथंग मथंग हाइबियो मतम सुले सिलक्तबना मरम मोरकांदा मथंगी कॉलर अमगतंग कोई लोकपन नंबर यंगजगे हाइबियो Khoi mung ma nung khoi ki cha nu pa mgi ming hai jara ke हाइबियो Basudeba khoi ki jam ki baby or the ai pura pani thongau khoi ki lai min lai bai na pi nan di ni amandi December मयम सिंग सिना अदुम हाय। पुन दम तामिन नबे यारब्रो yare अदुदि साना पाम्बिरि बसे खुदुल तमजगे इराई लैमा अमदि हुद्रम नावबोय अनिगे अपुन बखोंजेल दा बीजगुप्ता लाइस्रमना सेरेंगबा गोपीना सैरांगबा इसैनी कोइगी मैरान बि फिल्म असिगी इसै मयम पुना तामिनसै Musiba thadok lo awa bawa aigi papa musiba thadok lo awa bawa thamoi bo phajin bangamdra
ꯑꯇꯤꯌꯥꯗ ꯇꯣꯡꯊꯤꯜꯉꯥꯂꯤꯕꯤ ꯑꯣꯏꯌꯨꯀꯣ ꯅꯪꯗꯤ ꯄꯄꯥꯒꯤ ꯙꯨꯔꯕ ꯇꯥꯔꯥ ꯅꯪꯅ ꯑꯩꯒꯤ ꯑꯁꯥꯅꯤ ꯅꯪꯅ ꯑꯩꯒꯤ ꯃꯩꯔꯥꯅꯤ ꯑꯩꯒꯤ ꯄꯄꯥ ꯅꯨꯡꯁꯤꯕ ꯊꯥꯗꯣꯛꯂꯣ ꯑꯋꯥꯕ ꯋꯥꯈꯜ ꯏꯄꯥꯒꯤꯗꯤ ꯏꯃꯣꯝ ꯅꯨꯡꯁꯤꯕꯤ ꯂꯥꯡꯂꯦ ꯀꯞꯂꯔꯣꯏ ꯄꯄꯥꯗꯤ ꯇꯨꯝꯂꯨꯔꯁꯤ ꯑꯍꯤꯡ ꯊꯦꯡꯂꯛꯂꯦ ꯑꯩꯒꯤ ꯄꯄꯥ ꯅꯨꯡꯁꯤꯕ 이마 ꯂꯥꯡꯂꯦꯟ Hello, Hello, good evening, sir. good evening. Ahanbada isagi mingga leifamga haibiyu kana oibirabano? Sir, aigi ming EBI kawi aigi leifam Thawbal City lekaidaine. Thagasari call tawbirakpa ngasigi onadi hello tabiningba live phone in program gi thorum asigi onadi isana su ngasigi aroiba caller su oigadoini karam besai tabiningba lei haibiyu film isai makhanbiyu. Sir, majak film dagi ahibam samga laisam memagadi mali sir laklo lakle sasila o tawbai sai to. Hoi isai simak thananaba honajage isai si kogi Lata Mangeshkar ga sakpo oigadoni ko ahibam syam ga aduga sairengbana kogi Bankar Sharmana oigadoba sarangbana ahibam syamni do isai si kana kana taminagadaba isagi maro pang singi ming haibigadoba leibra haibiyu. Sir, amani katang haptaraga sir. No po hoyok day healthy, yabong day kogiel, ando kam day santi, dog puting day bina, waheng keksiam day kakai potombi, idiam ta sakom iro majau jaya duga, aigi sani pika bita, hairi bami siga, daiman buta biri bapuna maka sa tamina zarage. Thagasari isana pambirba isai kudol tamjage maisak film asigi isai laklo lakle haina seori be isai taminasi. Laklo, laklo, laklo. lakle 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 Pamuba nungsiba Pamuba nungsiba nangse aigini mapok khudingi Kadai laung ni hujing paloi na nachat min nashi Kadai laung ni hujing paloi na nachat min nashi Mapham ama thangoi ani na pamjaba Mapham ama thangoi ani na pamjaba
ꯉꯁꯤ ꯂꯥꯛꯂꯣ ನತ್ತುಂಗಿನ ಲಾಕ್ಲೆ ಚತ್ಲೋ ꯑꯋꯥꯡꯕ ꯆꯤꯡꯗꯣꯟꯗ ꯂꯩꯆꯤꯜꯒꯤ ꯁꯥꯟꯅꯐꯝ ꯌꯦꯡꯂꯨꯁꯤ ನತ್ತುಂಗಿನ ಲಾಕ್ಲೆ ಚತ್ಲೋ 우짤 밤비 우짤 밤비 마락다 눈시 뻐미나루시 हेक्लुसी लैचल सुना लाखलो चत्सी हेक्लूरसी कुछ हम ना चची चतू पूरी चिंयारी लैकोल्दा यौरूसी कुछ हम ना चची चतू लैरा पारे लैरान पारेन लेलूसी नुंगशी लैपुन शेमलूसी हो हो ꯏꯁꯩꯁꯤꯡ ꯑꯁꯤ ꯇꯥꯍꯟꯖꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯥꯝꯅ ꯇꯥꯕꯤꯅꯤꯡꯗꯨꯅ ꯀꯣꯜꯒꯤ ꯈꯨꯠꯊꯥꯡꯗ ꯈꯟꯕꯤꯔꯛꯄ ꯍꯜꯂꯣ ꯇꯥꯕꯤꯅꯤꯡꯕ ꯂꯥꯏꯚ ꯐꯣꯟ ꯏꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯊꯧꯔꯝ ꯐꯤꯂꯝ ꯏꯁꯩꯒꯤ ꯊꯧꯔꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯃꯤꯌꯥꯝꯒꯤ ꯄꯥꯎꯗꯝ ꯉꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯄꯥꯎꯗꯝ ꯑꯁꯤꯗ ꯑꯗꯣꯝꯅ ꯏꯁꯥ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯋꯥꯕ ꯏꯁꯥꯒꯤ ꯂꯩꯀꯥꯏꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯄꯨꯈꯠꯄꯤꯔꯛꯇꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯄꯥꯎꯗꯝ ꯑꯁꯤꯒꯤꯗꯃꯛ ꯊꯝꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤ ꯈꯪꯍꯟꯖꯒꯦ ꯅꯝꯕꯔ ꯑꯁꯤ 7630944377 ꯑꯃꯨꯛꯇꯪ ꯍꯟꯅ 7630944377 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯍꯧꯖꯤꯛ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄꯥꯎꯗꯝ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯌꯥꯝꯅ ꯁꯔꯨꯛ ꯌꯥꯕꯤꯗꯨꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯐꯣꯟ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒꯁꯤ ꯈꯪꯖꯒꯦ ꯀꯅꯥ ꯑꯣꯏꯕꯤꯔꯕꯅꯣ ꯅꯤꯍꯥ ꯍꯨꯏꯗ꯭ꯔꯣꯝ ꯎꯝꯅꯥꯎꯗꯒꯤ
ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯃꯤꯌꯥꯝꯒꯤ ꯄꯥꯎꯗꯝꯅ ꯑꯗꯣꯝꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯁꯥꯒꯤ ꯉꯁꯤꯒꯤ ꯄꯥꯎꯗꯝ ꯑꯁꯤꯗ ꯀꯔꯤ ꯄꯨꯈꯠꯄꯤꯅꯤꯡꯕ ꯋꯥꯐꯝꯁꯤꯡ ꯂꯩꯒꯦ ꯗꯥꯏꯃꯟꯒꯤ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯣꯔꯣꯅꯥꯒꯤ ꯄꯣꯠ ꯆꯩ ꯌꯥꯝ ꯇꯥꯡꯈꯠꯇꯅ ꯈꯣꯠꯇꯅ ꯇꯧꯕꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯒꯦ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯗꯨꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯑꯩꯈꯣꯏꯒꯤ ꯇꯧꯖꯔꯤꯕ ꯈꯔ ꯑꯁꯤꯅ ꯃꯌꯥꯝꯅ ꯑꯄꯦꯟꯕ ꯑꯣꯏꯕꯤꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯋꯥꯈꯜꯗꯒꯤ ꯐꯥꯎꯔꯛꯄ ꯍꯥꯏꯖꯕ ꯇꯥꯏ ꯏꯁꯥꯒꯤ ꯆꯤꯟꯕꯥꯜ ꯊꯣꯛꯅ ꯍꯥꯏꯕꯤꯔꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯒꯤ ꯑꯅꯤꯁꯨꯕ ꯐꯦꯁꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯐꯝꯕꯤꯔꯤꯕꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯌꯣꯟꯕ ꯃꯇꯝꯗ ꯃꯃꯜ ꯍꯦꯟꯅ ꯂꯧꯏ ꯍꯥꯏꯔꯤꯕꯁꯤꯃꯗꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯕꯤꯔꯛꯂꯀꯥꯟꯗ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯃꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯨꯝꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯌꯦꯡꯕꯤꯔꯀꯥꯟꯗ ꯑꯔꯥꯟꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯆꯨꯝꯊꯣꯛꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯗꯨꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯇꯥꯟꯖꯥꯁꯤꯃꯈꯛ ꯊꯝꯖꯒꯦ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯔꯤ ꯍꯥꯏꯕꯤꯌꯨ ꯃꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤꯟꯕꯤꯔꯒ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤꯅ ꯈꯤꯇꯪꯒ ꯊꯝꯖꯒꯦ ꯊꯥꯒꯠꯆꯔꯤ ꯃꯗꯨꯃꯛꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯇꯥꯕꯤꯔꯒꯗꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯀꯣꯂꯔꯗꯒꯤ ꯑꯃꯨꯛ ꯀꯔꯝꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯏ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯤ ꯂꯧꯃꯤꯟꯅꯁꯤ ꯉꯁꯤꯒꯤ ꯏꯁꯇ꯭ꯔꯤꯃꯔꯁꯤꯡ ꯏꯁꯥꯒꯤ ꯐꯖꯔꯕ ꯀꯃꯦꯟꯁꯤꯡ ꯑꯗꯨꯃꯛ ꯏꯕꯤꯔꯛꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯃꯊꯪꯒꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯌꯥꯝꯒꯤ ꯄꯥꯎꯗꯝꯅ ꯑꯗꯣꯝꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯊꯧꯕꯥꯜ ꯄꯥꯈꯪꯈꯣꯡꯗꯒꯤ ꯑꯅꯟꯗꯤ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯔꯤ ꯋꯥꯐꯝ ꯄꯨꯈꯠꯄꯤꯅꯤꯡꯕ ꯂꯩꯒꯦ ꯀꯥꯏꯗꯒꯤ ꯐꯣꯟ ꯏꯁꯩꯁꯦ ꯅꯝꯕꯅꯦ ꯁꯨꯡꯐꯪ ꯐꯪꯗꯕ ꯀꯨꯏꯔꯦꯗ ꯏꯁꯩꯁꯦ ꯇ꯭ꯔꯥꯏ ꯇꯧꯔꯛꯏꯁꯦ ꯌꯥꯗꯦ ꯍꯣꯏ ꯑꯗꯨꯕꯨ ꯏꯁꯩꯒꯤ ꯃꯇꯝꯗ ꯑꯣꯠꯂꯒ ꯏꯁꯩꯒꯤ ꯃꯇꯝꯗ ꯐꯪꯍꯧꯗꯗꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯕ ꯄꯥꯎꯗꯝ ꯍꯥꯏꯔꯤꯕ ꯑꯧ ꯊꯧꯔꯝ ꯑꯁꯤꯗ ꯂꯥꯏꯟ ꯐꯪꯕꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯈꯜ ꯑꯃꯅꯤꯀꯣ ꯑꯗꯨꯅ ꯏꯁꯥꯒꯤ ꯂꯩꯀꯥꯏꯗ ꯑꯧ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯅꯨꯡꯉꯥꯏꯕ ꯄꯥꯎꯒꯨꯝꯕ ꯂꯩꯔꯒꯗꯤ ꯑꯗꯨꯃꯛ ꯄꯥꯎ ꯇꯝꯕꯤꯌꯨ ꯀꯔꯝꯕ ꯋꯥꯐꯝ ꯄꯨꯈꯠꯄꯤꯅꯤꯡꯕ ꯂꯩ ꯑꯧ ꯀꯩꯁꯨ ꯄꯨꯈꯠꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯑꯗꯨꯝ ꯑꯅꯥ ꯑꯌꯦꯛ ꯑꯝꯇ ꯌꯥꯎꯗꯦ ꯑꯗꯨꯝ ꯆꯦꯛꯁꯤꯟꯅ ꯑꯗꯨꯝ ꯐꯖꯅ ꯂꯩꯔꯤ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯕꯕꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯇꯥꯕꯗꯅꯦ ꯊꯣꯛ ꯅꯨꯡꯁꯤꯈ꯭ꯔꯦ ꯑꯝꯇ ꯋꯥꯔꯤ ꯁꯥꯟꯅꯖꯒꯦꯅ ꯁꯨꯝ ꯇꯧꯕꯅꯦ ꯁꯨꯡꯐꯪ ꯐꯪꯗꯕ ꯑꯗꯩ ꯉꯁꯤꯗꯤ ꯗꯥꯎ ꯌꯥꯝ ꯌꯥꯕ ꯅꯨꯃꯤꯠꯇꯨ ꯑꯣꯏꯔꯦ ꯍꯣꯏ ꯃꯗꯨꯃꯛꯁꯨ ꯍꯣꯏ ꯍꯥꯏꯖꯕ ꯇꯥꯏ ꯑꯗꯨꯃꯛ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯧꯖꯔꯤꯕ ꯈꯔꯁꯤꯗ ꯃꯌꯥꯝꯅ ꯄꯦꯟꯕꯤꯗꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠ ꯋꯥꯍꯩꯒ ꯍꯥꯏꯕꯤꯔꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯁꯥꯏꯒꯤ ꯋꯥꯖꯔꯝꯕ ꯈꯨꯗꯤꯡꯃꯛꯇꯣ ꯈꯨꯗꯛꯁꯤꯗ ꯀꯥꯎꯕꯒꯤ ꯃꯃꯤ ꯑꯃꯈꯛ ꯌꯥꯝꯅ ꯆꯥꯎꯅ ꯇꯥꯕꯗꯧꯅ ꯇꯧꯏ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯊꯪꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯗ ꯏꯁꯥꯅ ꯄꯨꯈꯠꯄꯤꯅꯤꯡꯕ ꯋꯥꯐꯝꯁꯤꯡ ꯄꯨꯈꯠꯄꯤꯔꯛꯎ ꯑꯃꯗꯤ ꯇꯥꯕꯤꯅꯤꯡꯕ ꯏꯁꯩꯁꯤꯡ ꯈꯟꯕꯒꯤ ꯊꯧꯔꯝꯗꯁꯨ ꯑꯗꯨꯃꯛ ꯁꯔꯨꯛ ꯌꯥꯕ ꯉꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄꯥꯎꯗꯝ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯊꯝꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤ ꯑꯃꯨꯛꯇꯪ ꯃꯔꯛ ꯊꯠꯅ ꯈꯪꯍꯟꯖꯔꯤ 7630-944-377 ꯑꯃꯨꯛꯇꯪ ꯍꯟꯅ 7630-944-377 ꯍꯥꯏꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯏꯁꯥꯒꯤ ꯂꯩꯀꯥꯏꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯅꯨꯡꯉꯥꯏꯕ ꯄꯥꯎꯁꯤꯡ ꯇꯝꯕꯤꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯍꯧꯖꯤꯛ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯁꯥꯔ ꯑꯍꯥꯟꯕꯗ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯆꯔꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯆꯔꯤ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩ ꯋꯥꯍꯦꯡ ꯈꯨꯃꯟꯗꯒꯤ ꯚꯥꯔꯠ ꯂꯩꯃ ꯀꯧꯖꯩ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯔꯝꯕ ꯋꯥꯐꯝ ꯄꯨꯈꯠꯄꯤꯅꯤꯡꯕ ꯂꯩꯒꯦ ꯉꯁꯤꯁꯤꯕꯨ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯐꯦꯁꯅ ꯂꯥꯛꯄꯗ ꯀꯣꯔꯣꯅꯥ ꯂꯥꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩꯒꯤ ꯃꯃꯜ ꯍꯦꯟꯒꯠꯄꯗꯒꯤ ꯃꯇꯥꯡꯁꯦ ꯍꯥꯏꯕꯤꯌꯨ ꯃꯁꯤ ꯁꯔꯀꯥꯔ ꯉꯥꯛꯇꯅ ꯌꯦꯡꯁꯤꯟꯕ ꯉꯝꯃꯣꯏ ꯑꯩꯈꯣꯏ ꯀꯔꯕꯥꯔ ꯋꯥꯂꯥꯁꯤꯡꯁꯤꯅꯁꯨ ꯂꯩꯇ ꯂꯥꯏꯔ ꯃꯌꯥꯝꯁꯤꯒꯤ ꯈꯟꯕꯤꯔꯒ ꯈꯖꯤꯛꯇꯪ ꯃꯃꯜꯁꯤ ꯍꯦꯟꯒꯠꯇꯕꯤꯗ ꯌꯥꯝꯅ ꯍꯦꯟꯒꯠꯇꯕꯤꯗ ꯂꯥꯏꯔꯕ ꯃꯌꯥꯝꯁꯤꯅ ꯂꯩꯕꯗ ꯉꯝꯒꯗꯧꯕ ꯃꯑꯣꯡꯗ ꯌꯣꯟꯕꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯊꯝꯖꯅꯤꯡꯕ ꯁꯥꯔ ꯃꯗꯨꯃꯛꯁꯨ ꯌꯥꯝꯅ ꯆꯨꯝꯂꯕ ꯋꯥꯐꯝꯅꯤ ꯉꯁꯥꯏꯁꯨ ꯃꯤꯑꯣꯏ ꯑꯃꯈꯛꯅ ꯄꯨꯈꯠꯄꯤꯔꯛꯈꯤꯕꯗꯣ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯁꯦ ꯌꯥꯝꯅ ꯇꯥꯡꯅ ꯌꯣꯜꯂꯤ ꯍꯥꯏꯗꯅ ꯃꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤ ꯇꯧꯕ ꯉꯝꯂꯨꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯍꯥꯏꯖꯕ ꯅꯠꯇꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯉꯁꯤꯒꯤ ꯍꯟꯗꯛꯀꯤ ꯑꯣꯏꯔꯤꯕ ꯀꯣꯔꯣꯅꯥꯒꯤ ꯑꯅꯤꯁꯨꯕ ꯐꯦꯁꯅ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯕꯥꯔꯤꯁꯤꯡꯅ ꯍꯥꯏꯖꯕ ꯇꯥꯏ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯁꯦ ꯇꯥꯡꯅ ꯌꯣꯜꯂꯒ ꯃꯈꯣꯏꯒꯤ ꯁꯦꯟꯗꯣꯡꯁꯦ ꯐꯪꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯕꯀꯣ ꯑꯗꯨꯒꯨꯝꯂꯕꯁꯤꯡꯗꯣ ꯃꯔꯝ ꯆꯥꯗꯅ ꯁꯦꯟꯗꯣꯡ ꯇꯥꯅꯅꯕ ꯍꯣꯠꯅꯔꯤꯕꯁꯤꯡ ꯑꯁꯤ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯔꯀꯥꯟꯗ ꯀꯔꯤ ꯂꯧꯈꯠꯄ ꯌꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯂꯩꯒꯦ ꯍꯥꯏꯕꯗꯨꯃꯁꯨ ꯌꯦꯡꯕꯤꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯖꯒꯦ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯔꯤ ꯁꯥꯔ ꯑꯗꯨ ꯇꯝꯖꯅꯤꯡꯕ ꯄꯥꯎ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯅꯝꯕꯣꯜ ꯕꯖꯥꯔꯁꯦ ꯍꯥꯏꯕꯤꯌꯨ
ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟ ꯐꯝꯕ ꯀꯩꯀꯩꯁꯦ ꯁꯨꯝ ꯄꯨꯂꯞ ꯊꯤꯡꯖꯤꯟꯕꯩ ꯃꯍꯨꯠꯇ ꯔꯣꯇꯦꯁꯟ ꯅꯥꯏꯅ ꯌꯥꯝꯅ ꯁꯤꯁꯇꯦꯃꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯝ ꯍꯥꯡꯇꯣꯛꯆꯩꯑꯕ ꯕꯖꯥꯔꯁꯦ ꯍꯣꯏ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯀꯣꯔꯣꯅꯥꯗꯒꯤ ꯉꯥꯛꯊꯣꯛꯄ ꯂꯥꯏꯅꯥꯁꯤ ꯆꯪꯍꯟꯗꯕꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤꯅ ꯁꯨꯝ ꯃꯤꯌꯥꯝꯗ ꯄꯥꯎꯗꯝꯖꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯃꯗꯨꯃꯛꯁꯨ ꯌꯥꯝꯅ ꯐꯖꯩꯌꯦ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯁꯦ ꯀꯩꯊꯦꯜꯁꯦ ꯍꯥꯏꯖꯕ ꯇꯥꯏ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯊꯤꯡꯖꯤꯜꯂꯒ ꯃꯇꯝ ꯁꯨꯕ ꯑꯩꯈꯣꯏ ꯁꯤꯒꯤ ꯃꯇꯝꯁꯦ ꯁꯤꯐꯥꯎꯒꯤ ꯆꯥꯡꯁꯦ ꯍꯥꯡꯕ ꯌꯥꯔꯣꯏ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯗꯨꯀꯥꯟꯁꯦ ꯑꯩꯈꯣꯏꯒꯤ ꯔꯣꯇꯦꯁꯟ ꯅꯥꯏꯔꯒ ꯉꯁꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯑꯃ ꯍꯥꯡꯍꯟꯕꯀꯣ ꯑꯗꯒꯤ ꯍꯌꯦꯡꯅ ꯑꯁꯣꯝꯗ ꯍꯥꯡꯍꯟꯕ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯨ ꯔꯣꯇꯦꯁꯟꯁꯦ ꯀꯩꯅꯣꯝꯇꯒ ꯅꯥꯏꯔ ꯍꯥꯏꯖꯧꯒꯦ ꯍꯥꯏꯕꯤꯌꯨ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯟꯗ ꯑꯩꯈꯣꯏ ꯐꯣꯟ ꯄ꯭ꯔꯣꯒꯥꯝ ꯑꯗꯩ ꯇꯦꯂꯦꯟꯍꯟꯕꯨ ꯑꯣꯏꯔꯦ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯁꯦ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯇꯣꯏꯅ ꯐꯣꯟ ꯐꯪꯕ ꯃꯤꯁꯤꯡꯁꯤꯅ ꯐꯣꯟꯁꯦ ꯄꯪꯐꯪꯗ ꯐꯪꯕꯒꯤ ꯇꯥꯏꯞ ꯑꯃ ꯖꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯁꯤꯅ ꯍꯣꯠꯅꯗꯕ ꯃꯥꯟꯕ ꯑꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯁꯨꯛꯐꯪ ꯐꯪꯗ꯭ꯔꯤꯕꯒꯤ ꯅꯨꯃꯤꯠ ꯑꯅ ꯑꯃ ꯈꯥꯏꯗꯣꯛꯄꯤꯔꯒꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯅꯦꯅ ꯈꯟꯖꯕ ꯑꯩꯈꯣꯏꯒꯤ ꯁꯤꯃꯇꯪꯒ ꯐꯣꯟꯁꯦ ꯊꯝꯖꯒꯦ ꯁꯨꯡꯐꯪ ꯐꯪꯗꯕ ꯅꯨꯃꯤꯠ ꯑꯃ ꯈꯥꯏꯗꯣꯛꯄ ꯍꯥꯏꯕꯁꯤꯃꯗꯤ ꯑꯣꯏꯒꯗꯧꯕ ꯃꯥꯟꯗꯦ ꯃꯁꯤꯗꯤ ꯌꯥꯝꯅ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯑꯩ ꯏꯁꯥꯃꯛꯁꯨ ꯑꯩꯍꯥꯛꯀꯤ ꯐꯣꯟꯁꯤꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯁꯦ ꯍꯦꯛ ꯍꯧꯗꯣꯔꯛꯄꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏꯒꯤ ꯏꯆꯟꯁꯤꯡ ꯏꯅꯥꯎꯁꯤꯡꯅ ꯑꯩꯉꯣꯟꯗꯒꯤ ꯅꯝꯕꯔꯁꯤꯅ ꯀꯣꯜ ꯇꯧꯔꯒꯗꯤ ꯄꯥꯏꯈꯠꯄꯤꯔꯛꯀꯅꯤ ꯂꯥꯏꯟꯁꯦ ꯐꯪꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯍꯥꯏꯗꯅ ꯑꯩꯒꯤ ꯅꯝꯕꯔꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯣꯜ ꯇꯧꯏ ꯑꯗꯨꯃꯛ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯗꯥꯏꯃꯟꯁꯦ ꯍꯧꯗꯣꯔꯛꯄꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯩꯒꯤ ꯅꯝꯕꯔꯁꯤꯅ ꯑꯩ ꯏꯁꯥꯒꯤ ꯏꯁꯇꯦꯁꯟꯗ ꯂꯩꯔꯤꯕ ꯅꯝꯕꯔ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯍꯣꯏ ꯇꯧꯕꯗ ꯁꯥꯔ ꯉꯁꯤ ꯐꯥꯎꯕ ꯐꯪꯗꯦ ꯃꯁꯤ ꯑꯩꯈꯣꯏꯁꯨ ꯈꯪꯗꯦ ꯍꯥꯏꯖꯕ ꯇꯥꯏ ꯑꯗꯨꯕు ꯃꯁꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯏꯕꯛꯁꯤ ꯑꯃꯒꯗꯤ ꯃꯥꯟꯅꯗꯕꯅꯤꯅ ꯗꯥꯎ ꯌꯥꯕ ꯈꯔꯅ ꯑꯗꯨꯃꯛ pangphang ꯐꯪꯕ ꯑꯗꯨꯕꯨ ꯄꯪꯐꯪꯗ ꯐꯪꯕ ꯑꯣꯏꯔꯒꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯐꯪꯂꯛꯂꯒꯗꯤ ꯌꯥꯝꯅ ꯇꯣꯏꯅ ꯐꯪꯕꯤꯔꯤꯕ ꯀꯣꯂꯔꯁꯤꯡꯅꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯐꯪꯗꯕ ꯃꯤꯑꯣꯏꯁꯤꯡꯒꯤꯗꯃꯛꯇ ꯌꯦꯡꯕꯤꯔꯀꯥꯟꯗ ꯈꯔ ꯀꯠꯊꯣꯛꯄꯤꯌꯨ ꯍꯥꯏꯖꯕ ꯋꯥꯐꯝꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯀꯣꯜ ꯇꯧꯃꯤꯟꯅꯔꯒ ꯉꯁꯤꯅ ꯑꯩ ꯐꯪꯈ꯭ꯔꯒꯗꯤ ꯑꯩ ꯉꯁꯤꯁꯦ ꯍꯞꯇꯥꯁꯤꯃ ꯂꯦꯞꯊꯣꯛꯆꯔꯒꯦ ꯑꯗꯨꯒ ꯍꯞꯇꯥꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯐꯪꯍꯧꯗꯕꯁꯤꯡ ꯑꯁꯤꯗ ꯇ꯭ꯔꯥꯏ ꯇꯧꯅꯅꯕ ꯃꯈꯣꯏꯗ ꯃꯇꯝꯁꯦ ꯄꯤꯕꯤꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯃꯈꯥ ꯇꯥꯕ ꯍꯥꯏꯕꯤꯅꯤꯡꯕ ꯂꯣꯏꯔꯕ꯭ꯔꯥ ꯁꯥꯔ ꯍꯥꯏꯕꯁꯤꯡ ꯂꯣꯏꯁꯤꯟꯖꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯑꯗꯨꯗꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯑꯃꯨꯛ ꯄꯤꯖꯒꯦ ꯃꯁꯤꯅꯤ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯃꯤꯌꯥꯝꯒꯤ ꯄꯥꯎꯗꯝ ꯑꯁꯤꯗ ꯊꯝꯖꯔꯤꯕ ꯍꯤꯔꯝ ꯏꯁꯥꯒꯤ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯃꯗꯤ ꯅꯨꯡꯉꯥꯏꯔꯕ ꯋꯥꯐꯝꯁꯤꯡ ꯄꯨꯈꯠꯄꯤꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯈꯟꯅ ꯅꯩꯅꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯕ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯑꯩ ꯁꯣꯃꯥꯖꯤꯡ ꯈꯨꯟꯗꯒꯤ ꯏꯆꯟ ꯊꯥꯒꯠꯆꯔꯤ ꯀꯔꯤ ꯋꯥꯐꯝ ꯄꯨꯈꯠꯄꯤꯅꯤꯡꯕ ꯂꯩꯒꯦ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯅꯤ ꯍꯥꯏꯔꯒ ꯄꯣꯠ ꯆꯩ ꯇꯥꯡꯈꯠꯄꯁꯦ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄ ꯁꯤ ꯍꯩꯅꯕꯤ ꯑꯣꯏꯅ ꯗꯨꯀꯥꯟ ꯐꯝꯕ ꯃꯤꯁꯤꯡꯅ ꯇꯧꯔꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯁꯤꯁꯦ ꯊꯛꯄꯤꯕ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯇꯥꯡꯈꯠꯄꯒꯤ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯤ ꯉꯁꯥꯏꯁꯨ ꯃꯃꯥꯡꯗ ꯑꯗꯨꯃꯛ ꯍꯥꯏꯖꯈ꯭ꯔꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯊꯤꯡꯂꯨꯕꯁꯨ ꯉꯝꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯒꯤ ꯌꯣꯟꯕꯤꯔꯤꯕꯁꯤꯡꯁꯨ ꯑꯩꯈꯣꯏꯒꯤ ꯋꯥꯅꯊꯥ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯔꯝ ꯆꯥꯗꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯗꯣꯡ ꯄꯪꯇꯥꯟ ꯇꯥꯟꯕ ꯍꯥꯏꯕꯁꯤꯁꯨ ꯐꯠꯇꯦ ꯑꯗꯨꯒ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯒꯤ ꯍꯦꯟꯒꯠꯂꯛꯂꯤꯕ ꯃꯃꯜ ꯑꯁꯤ ꯅꯤꯌꯣꯝ ꯆꯨꯝꯃꯤ ꯅꯠꯇ꯭ꯔꯒ ꯆꯨꯝꯗꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯪꯁꯊꯥꯟꯁꯤꯡꯅꯁꯨ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯀꯟꯅ ꯗ꯭ꯔꯥꯏꯕ ꯆꯠꯊꯗꯅ ꯑꯗꯨꯃꯛ ꯀꯟꯅ ꯍꯣꯠꯅꯕꯁꯨ ꯑꯗꯨꯃꯛ ꯌꯥꯎꯔꯤ ꯄꯥꯎꯆꯦꯗꯁꯨ ꯑꯗꯨꯃꯛ ꯃꯌꯥꯝꯅ ꯊꯦꯡꯅꯕꯤꯔꯤꯕ ꯑꯗꯨꯅꯤ ꯑꯗꯨꯒ ꯑꯌꯨꯛꯀꯤ ꯃꯅꯤꯄꯨꯔꯤ ꯄꯥꯎꯗꯁꯨ ꯑꯗꯨꯃꯛ ꯇꯥꯕ ꯑꯗꯨꯃꯛ ꯌꯥꯎꯔꯤꯕꯗꯨꯅꯤ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯕ ꯍꯥꯏꯕꯕు ꯃꯔꯤ ꯂꯩꯅꯕꯁꯤꯡꯅ ꯌꯦꯡꯁꯤꯟꯕꯤꯔꯛꯂꯀꯥꯟꯗ ꯑꯐꯕ ꯂꯝꯕꯤ ꯑꯃꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯆꯠꯃꯤꯟꯅꯅꯕꯒꯤ ꯇꯥꯟꯖꯥꯁꯤꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯖꯒꯦ ꯃꯈꯥ ꯇꯥꯕ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯅꯣꯕꯦꯜ ꯂꯣꯏꯌꯨꯝꯕꯗꯣ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯊꯥꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯃꯅꯤꯄꯨꯔꯤ ꯅꯣꯕꯦꯜ ꯂꯣꯏꯌꯨꯝꯕ ꯀꯣ ꯑꯩꯈꯣꯏꯒꯤ ꯕꯤꯁꯥꯟꯇ ꯁꯥꯏꯈꯣꯝ ꯏꯅꯥꯎꯅꯨꯄꯥꯁꯤꯅ ꯄꯥꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯛ ꯔꯦꯀꯣꯔꯠ ꯇꯦꯛꯇ ꯀꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯖꯔꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯩꯈꯣই ꯁꯣꯏꯗꯅꯃꯛꯀꯤ ꯂꯣꯏꯌꯨꯝꯕ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯤ ꯁꯟꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯏꯊꯛ ꯊꯣꯡꯕꯁꯤꯡꯒ ꯑꯃꯨꯛꯇꯪ ꯈꯟꯅꯖꯔꯀꯥꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯁꯟꯗꯣꯛꯄ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯃꯃꯤ ꯂꯩꯔꯒꯗꯤ ꯑꯗꯨꯃꯛ ꯁꯣꯏꯗꯅ ꯂꯣꯏꯌꯨꯝꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯁꯣꯏꯗꯅ ꯁꯟꯗꯣꯛꯇꯨꯅ ꯃꯌꯥꯝꯗ ꯇꯥꯍꯟꯖꯒꯦ ꯑꯗꯨꯗꯤ ꯁꯥꯔ ꯉꯁꯤꯒꯤꯗꯤ ꯊꯝꯖꯔꯒꯦ ꯌꯥꯔ ꯊꯥꯒꯠ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯁꯇ꯭ꯔꯤꯃꯔꯁꯤꯡ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯔꯕ ꯋꯥꯐꯝꯁꯤꯡ ꯄꯨꯈꯠꯄꯤꯔꯛꯏ ꯌꯨꯇ꯭ꯌꯨꯕꯇ ꯇꯥꯕꯤꯔꯤꯕꯁꯤꯡ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯟ ꯇꯧꯖꯔꯛꯏꯁꯦ ꯑꯩ ꯊꯥꯡꯃꯩꯕꯟ ꯁꯤꯅꯥꯝ ꯂꯩꯀꯥꯏꯗꯒꯤ ꯁꯤꯅꯥꯝ ꯅꯥꯎ ꯅꯥꯎꯔꯀꯤꯁꯣꯔ ꯀꯤꯁꯣꯔꯅꯤ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯈꯣꯟꯖꯦꯜꯁꯤ ꯇꯥꯖꯕꯗ ꯑꯗꯨꯃꯛ ꯊꯥꯒꯠꯆꯔꯤ ꯆꯤꯡꯅꯖꯕꯅꯤ ꯁꯥꯔ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕ ꯑꯩꯈꯣꯏ ꯁꯥꯔꯗꯨꯅ ꯁꯤꯡꯁꯨ ꯁꯥꯡꯗꯨꯅ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯂꯩ ꯍꯤꯡꯕꯤꯌꯨ
ꯑꯩꯅ ꯏꯁꯣꯔꯗ ꯃꯄꯨ ꯉꯥꯛꯇ ꯅꯤꯖꯔꯤ ꯍꯣꯏ ꯃꯗꯨꯃꯛꯁꯨ ꯊꯨꯡꯖꯕ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯏꯁꯥꯁꯨ ꯑꯗꯨꯃꯛ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯌꯥꯝꯅ ꯁꯥꯡꯅ ꯍꯤꯡꯕ ꯍꯣꯏ ꯑꯣꯏꯕꯤꯈꯣ ꯍꯣꯏ ꯍꯥꯏꯖꯒꯦ ꯀꯔꯤ ꯋꯥꯐꯝ ꯄꯨꯈꯠꯄꯤꯅꯤꯡꯕ ꯂꯩꯒꯦ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣꯅꯤ ꯁꯥꯔ ꯀꯩꯅꯣꯅꯤ ꯁꯥꯔꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯈꯔ ꯑꯃꯒ ꯍꯥꯏꯖꯔꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯄꯣꯠ ꯇꯥꯡꯉꯤꯕꯁꯤꯒ ꯈꯔ ꯍꯥꯏꯖꯔꯒꯦꯀꯣ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯏꯁꯩ ꯅꯨꯡꯁꯤꯕ ꯈꯔ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯃꯈꯜ ꯃꯊꯦꯜ ꯈꯔ ꯊꯥꯕꯗꯣ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯣꯠ ꯇꯥꯡꯉꯛꯏꯕꯁꯦ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄꯥꯟꯕꯤꯕ ꯁꯔꯀꯥꯔꯁꯤꯅ ꯑꯃꯨꯛꯇ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯑꯩꯈꯣꯏꯗꯤ ꯄꯨꯔꯥ ꯍꯤꯡꯕꯗ ꯋꯥꯔꯦ ꯁꯤ ꯈꯛꯇꯪ ꯑꯩ ꯄꯨꯈꯠꯆꯅꯤꯡꯕ ꯍꯣꯏ ꯆꯨꯝꯃꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝ ꯄꯨꯈꯠꯄꯤꯔꯛꯏ ꯉꯁꯥꯏꯁꯨ ꯃꯃꯥꯡꯗ ꯌꯥꯝꯅ ꯄꯨꯈꯠꯄꯤꯔꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯏꯟꯁꯄꯦꯛꯇꯔ ꯍꯣꯏ ꯇꯌꯥꯏ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯣꯏ ꯍꯣꯏ ꯂꯦꯅꯥ ꯁ꯭ꯇꯣꯔꯤꯁꯤ ꯁꯟꯗꯣꯛꯆꯗ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯏꯁꯩ ꯈꯔꯗꯪ ꯁꯟꯗꯣꯛꯄꯁꯤꯗ ꯑꯗꯣꯝꯅꯁꯨ ꯌꯥꯝꯅ ꯈꯣꯏꯗꯥꯕꯤꯗꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯄꯅꯤ ꯃꯗꯨꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯕꯤꯌꯨ ꯀꯩꯅꯣꯝꯇ ꯍꯥꯏꯕꯤꯌꯨ ꯍꯥꯏꯖꯍꯧꯒꯦ ꯁꯥꯔ ꯇꯁꯦꯡꯅꯅꯦ ꯑꯩꯈꯣꯏ ꯑꯗꯨꯒꯤ ꯏꯁꯩꯗꯣ ꯇꯥꯔꯒ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯏꯌꯦꯕ ꯁꯥꯔ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯗꯤ ꯉꯔꯥꯡꯗꯤ ꯐꯖꯅ ꯀꯞꯊꯣꯛꯎꯔꯦꯕ ꯁꯥꯔ ꯏꯁꯩ ꯅꯨꯡꯁꯤꯕ ꯊꯥꯕꯗ ꯑꯗꯩ ꯉꯔꯥꯡ ꯑꯩꯈꯣꯏ ꯑꯦꯡꯀꯔ ꯑꯩꯈꯣꯏꯒꯤ ꯕꯣꯏꯅꯥꯎꯅ ꯀꯩꯅꯣ ꯇꯧꯕꯤꯕꯗꯣ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯕꯣꯏꯅꯥꯎꯅ ꯇꯧꯕꯗꯣ ꯌꯥꯝꯅ ꯃꯥꯅ ꯍꯥꯏꯗꯣꯔꯛꯄꯗꯣ ꯉꯁꯥꯏꯒꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯖꯕꯒꯤ ꯋꯥꯅꯤꯗ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯊꯥꯒꯠꯆꯔꯤ ꯑꯗ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯗꯅ ꯌꯥꯝ ꯁꯥꯡꯅ ꯆꯠꯄ ꯑꯣꯏꯕꯤꯀꯣ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯃꯗꯨꯃꯛ ꯑꯣꯏꯖꯒꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯊꯦꯡꯕꯒꯤ ꯊꯧꯔꯝꯗ ꯊꯝꯖꯔꯤꯕ ꯏꯁꯩ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯃꯌꯥꯝꯅ ꯌꯥꯝꯅꯗꯤ ꯄꯥꯝꯅꯔꯅ ꯇꯥꯕꯤꯔꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯏꯁꯩꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯀꯥꯎꯊꯣꯛꯈ꯭ꯔꯕ ꯑꯗꯨꯒ ꯃꯃꯟꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯌꯥꯝꯕ ꯑꯗꯨꯒ ꯏꯁꯩꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯑꯥꯔꯊꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯍꯣꯏ ꯍꯣꯏ ꯅꯍꯥꯁꯤꯡꯅꯗꯤ ꯇꯥꯕ ꯀꯥꯟꯗ ꯑꯗꯨꯃꯛ ꯌꯥꯝꯅ ꯍꯩꯅꯔꯛꯇ꯭ꯔꯕ ꯍꯜꯂꯣ ꯍꯜꯂꯣ ꯑꯗꯨꯒꯨꯝꯂꯕ ꯃꯇꯝ ꯑꯃꯗ ꯄꯥꯝꯕꯤꯈꯤꯕ ꯍꯜꯂꯣ ꯏꯁꯩꯁꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯑꯃꯗ ꯄꯥꯝꯕꯤꯈꯤꯕ ꯏꯁꯩꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯅꯍꯥꯁꯤꯡꯅꯗꯤ ꯄꯥꯝꯕꯤꯗ꯭ꯔꯕꯅꯤꯅ ꯑꯗꯨ ꯄꯥꯝꯗꯦ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯑꯄꯥꯝꯕꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯄꯥꯝꯕꯒ ꯄꯥꯝꯗꯕꯒꯁꯦ ꯁꯨꯝ ꯌꯦꯡꯅꯔꯛꯄ ꯃꯇꯝꯗ ꯈꯤꯇꯪ ꯈꯦꯠꯅꯕ ꯂꯩꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯇꯥꯡꯅ ꯑꯊꯦꯡꯕꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯈꯣꯡꯗꯕ ꯏꯁꯩꯁꯤꯡꯁꯦ ꯈꯟꯒꯠꯂꯒ ꯑꯗꯨꯝ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕꯒꯤ ꯇꯥꯟꯖꯥꯅꯤ ꯃꯁꯤꯕꯨ ꯄꯦꯟꯕꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯤꯔꯛꯄ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯍꯜꯂꯣ ꯇꯥꯖꯔꯤꯌꯦ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯑꯩ ꯊꯧꯕꯥꯜ ꯅꯤꯉꯣꯝꯕꯝꯗꯒꯤ ꯁꯨꯔ ꯀꯔꯝꯕ ꯏꯁꯥꯒꯤ ꯋꯥꯐꯝ ꯄꯨꯈꯠꯄꯤꯅꯤꯡꯕ ꯂꯩꯒꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯍꯜꯂꯣ ꯁꯨꯔ ꯇꯥꯕꯤꯕ꯭ꯔꯥ ꯁꯤꯒꯤ ꯁꯥꯔ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯒꯤ ꯃꯇꯥꯡꯗ ꯁꯨꯝ ꯍꯥꯏꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯕꯤꯌꯨ ꯇꯥꯏ ꯍꯥꯏꯕꯤꯌꯨ ꯁꯥꯔ ꯑꯩꯅ ꯍꯥꯏꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯒꯤ ꯁꯨꯔ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯏꯁꯥꯒꯤ ꯏꯅꯥꯛꯇ ꯂꯩꯕꯤꯔꯤꯕ ꯔꯦꯗꯤꯑꯣ ꯁꯦꯠꯇꯨ ꯈꯤꯇꯪ ꯂꯩꯊꯕꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯈꯤꯇꯪ ꯂꯥꯞꯅ ꯊꯝꯕꯤꯌꯨꯀꯣ ꯈꯣꯟꯊꯥꯡꯁꯤ ꯊꯣꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯗ ꯇꯥꯕꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗ꯭ꯔꯦ ꯃꯌꯥꯝꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯅꯨꯡꯉꯥꯏꯕꯤꯔꯝꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤ ꯊꯝꯖꯩ ꯁꯨꯔ ꯃꯈꯥ ꯇꯥꯕꯤꯌꯨ ꯍꯜꯂꯣ ꯂꯥꯏꯟꯁꯤ ꯐꯥꯎꯅꯕ ꯉꯝꯖꯗ꯭ꯔꯦ ꯁꯨꯔ 339 ꯂꯣꯏꯕ ꯅꯝꯕꯔꯅꯤ ꯂꯥꯏꯟꯁꯤ ꯀꯛꯆꯔꯦ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯇꯥꯟꯖꯥ ꯐꯪꯂꯒꯗꯤ ꯑꯃꯨꯛꯇꯪꯒ ꯍꯟꯅ ꯇ꯭ꯔꯥꯏ ꯇꯧꯕꯤꯔꯣ ꯃꯇꯝꯁꯤꯅꯗꯤ ꯑꯀꯛꯅꯕ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕꯁꯤ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯟꯁꯤ ꯀꯛꯆꯕꯅꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯔꯤ ꯍꯜꯂꯣ 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 611 ꯂꯣꯏꯕ ꯅꯝꯕꯔꯅꯤ ꯂꯥꯏꯟꯁꯤꯁꯨ ꯐꯥꯎꯅꯖꯕ ꯉꯝꯖꯗ꯭ꯔꯦ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯊꯝꯖꯔꯤꯕ ꯅꯝꯕꯔ ꯑꯁꯤ 7630944377 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯅꯤ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯑꯗꯨꯒ ꯏꯁꯥꯒꯤ ꯅꯨꯡꯉꯥꯏꯔꯕ ꯄꯥꯎꯗꯝꯁꯤꯡ ꯑꯃꯗꯤ ꯏꯁꯥꯒꯤ ꯂꯩꯀꯥꯏꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯄꯨꯈꯠꯄꯤꯔꯛꯅꯕꯁꯨ ꯅꯤꯡꯁꯤꯡꯖꯔꯤ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯑꯩ ꯏꯁꯥꯒꯤ ꯃꯤꯡ ꯃꯅꯥꯡꯊꯦꯝ ꯏꯅꯥꯎꯃꯆꯥ ꯀꯗꯥꯏꯋꯥꯏꯗ ꯑꯣꯏꯕꯤꯔꯕꯅꯣ ꯊꯧꯕꯥꯜ ꯕꯥꯃꯟꯂꯩꯔꯛ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯑꯗꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯀꯔꯤ ꯋꯥꯐꯝ ꯄꯨꯈꯠꯄꯤꯅꯤꯡꯕ ꯂꯩꯒꯦ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯣꯏꯔꯒ ꯑꯣꯖꯥꯒꯤ ꯁꯤꯟꯐꯝ ꯆꯦꯟꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯂꯨꯆꯤꯡꯕ ꯑꯣꯏꯗꯕ ꯁꯨꯝꯕꯁꯤ ꯑꯗꯨꯝ ꯄꯦꯟꯗꯕꯒꯤ ꯍꯥꯏꯖꯔꯛꯀꯦ ꯇꯧꯕꯅꯤ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯑꯣꯏꯔꯒ ꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯅꯍꯥꯟꯋꯥꯏꯗꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤ ꯌꯥꯝ ꯏꯀꯥꯏ ꯈꯨꯝꯅꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯇꯣꯂꯣꯞꯒꯤ ꯃꯤꯡꯗ ꯁꯨꯝ ꯂꯥꯛꯄꯁꯦ
ꯍꯣꯏ ꯃꯁꯤꯒꯤꯁꯨ ꯄꯦꯟꯗꯕꯁꯨ ꯂꯩꯖꯕ ꯃꯈꯥ ꯇꯥꯕꯤꯌꯨ ꯑꯗꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯣꯖꯥ ꯑꯣꯏꯔꯒ ꯑꯣꯖꯥ ꯇꯤꯡ ꯆꯦꯟꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯔꯤꯁꯤꯡ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯕꯣꯜ ꯇꯧꯔꯁꯨ ꯔꯤꯁꯤꯡ ꯑꯣꯏꯗꯕ ꯁꯨꯝꯕ ꯄꯦꯟꯗꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯅꯥꯗ ꯇꯥꯏꯅꯗꯣꯏꯅꯣ ꯈꯪꯗꯕꯗ ꯑꯣꯖꯥ ꯑꯗꯨꯝ ꯇꯥꯏꯅ ꯇꯥꯕꯅꯤ ꯍꯣꯏ ꯍꯥꯏꯅꯕ ꯂꯩꯕꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯃꯀꯣꯛ ꯐꯠꯇ꯭ꯔꯒꯗꯤ ꯃꯃꯩ ꯐꯔꯣꯏꯅ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯒꯤ ꯃꯄꯤ ꯃꯄꯥ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯃꯈꯥ ꯇꯥꯕ ꯃꯆꯥ ꯃꯁꯨ ꯑꯣꯏꯔꯤꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯁ꯭ꯇꯦꯖ ꯍꯥꯏꯖꯕ ꯇꯥꯏꯀꯣ ꯍꯥꯏꯔꯤꯕꯁꯤꯗ ꯀꯔꯤꯅ ꯑꯐꯕꯅꯣ ꯀꯔꯤꯅ ꯐꯠꯇꯕꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡ ꯑꯁꯤꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯌꯥꯝꯅ ꯃꯆꯥꯁꯤꯡꯁꯦ ꯍꯥꯏꯖꯕ ꯇꯥꯏ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯑꯗꯨꯃꯛ ꯃꯃꯥꯁꯤꯒ ꯃꯃꯥꯟꯅꯕꯤ ꯑꯃꯒꯨꯝꯅ ꯂꯣꯏꯅꯕ ꯑꯗꯒꯤ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯃꯄꯥꯁꯤꯒ ꯃꯃꯥꯟꯅꯕ ꯑꯃꯒꯨꯝꯅ ꯂꯣꯏꯅꯕ ꯏꯀꯣꯏ ꯀꯣꯏꯅꯗꯕ ꯍꯥꯏꯇꯥꯏ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯂꯣꯏꯅꯖꯕꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯈꯣꯏꯗ ꯑꯉꯥꯡꯁꯤꯡꯁꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯤꯡꯕ ꯉꯥꯡꯅꯤꯡꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯀꯣꯏꯁꯟꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅꯁꯨ ꯍꯦꯛ ꯂꯣꯠꯄ ꯈꯣꯠꯄ ꯍꯦꯛ ꯌꯥꯎꯕꯀꯣ ꯂꯣꯠꯂꯤꯕ ꯋꯥꯗꯨꯅ ꯑꯐꯕ ꯑꯣꯏꯔꯒꯗꯤ ꯐꯕ ꯑꯗꯨꯒ ꯐꯠꯇꯕ ꯑꯣꯏꯔꯒꯗꯤ ꯃꯗꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯃꯆꯥꯛꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥ ꯃꯆꯥꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯐꯖꯕ ꯃꯔꯤ ꯑꯃꯈꯛ ꯀꯣꯏꯅꯗꯕ ꯃꯔꯤ ꯑꯃꯈꯛ ꯊꯝꯃꯒꯗꯤ ꯃꯗꯨ ꯁꯣꯏꯗꯅ ꯑꯩꯈꯣꯏꯒꯤ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯕ ꯃꯇꯝꯗ ꯈꯤꯇꯪ ꯑꯐꯕ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅꯁꯨ ꯈꯟꯖꯩ ꯃꯈꯥ ꯇꯥꯅ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯂꯩꯔꯤ ꯍꯥꯏꯕꯤꯌꯨ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯁꯦꯝꯕꯤꯔꯦꯅꯒ ꯍꯥꯏꯕꯗꯤ ꯃꯥꯕꯨ ꯊꯥꯒꯠꯆꯕꯩ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯑꯐꯕꯗꯤ ꯃꯌꯥꯝꯒꯤꯅꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏ ꯊꯕꯛ ꯁꯨꯕ ꯍꯩꯒꯅꯨ ꯄꯤꯕ ꯉꯝꯃꯣ ꯍꯥꯏꯕꯁꯦ ꯌꯥꯝ ꯒꯨꯗ ꯇꯧꯋꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯄꯤꯕ ꯉꯝꯃꯣ ꯍꯥꯏꯇꯥꯔꯦ ꯑꯩ ꯏꯈꯥꯗ ꯑꯩ ꯍꯥꯟꯅ ꯍꯩꯔꯒ ꯃꯤ ꯃꯈꯥꯗ ꯑꯩꯒꯤ ꯍꯩꯔꯒ ꯑꯩ ꯏꯈꯥꯗ ꯃꯤ ꯂꯥꯛꯀꯗꯕꯅꯦꯕ ꯑꯗꯨ ꯃꯤ ꯂꯥꯛꯅꯕ ꯃꯔꯝꯁꯦ ꯑꯩꯈꯣꯏꯅ ꯁꯤꯟꯖꯒꯗꯧꯅꯦ ꯍꯥꯏꯕꯅꯤꯗ ꯆꯨꯝꯕ ꯁꯥꯔ ꯆꯨꯝꯃꯤ ꯍꯥꯏꯕꯤꯌꯨ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯁꯃꯥꯖꯇ ꯑꯣꯖꯥ ꯍꯥꯏꯔꯒꯅ ꯑꯣꯖꯥꯁꯦ ꯆꯍꯤ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯅ ꯈꯟꯖꯔ ꯑꯣꯖꯥꯒꯤ ꯆꯍꯤ 50 ꯃꯔꯤ ꯁꯨꯃꯥꯏꯅ ꯁꯤꯖꯔꯦꯕ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯍꯥꯟꯋꯥꯏ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯅ ꯑꯩꯈꯣꯏꯁꯤ ꯀ꯭ꯂꯥꯁꯇ ꯈꯨꯗꯥꯡꯗ ꯐꯨꯔꯝꯃꯤ ꯀꯂꯥꯞꯇ ꯐꯨꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯐꯨꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯣꯖꯥꯁꯤꯡꯁꯤꯁꯨ ꯑꯩ ꯊꯥꯒꯤ ꯊꯕꯛ ꯁꯣꯏꯗ ꯂꯣꯏꯔꯦ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯐꯕ ꯑꯉꯥꯡ ꯑꯁꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯑꯩꯈꯣই ꯌꯨꯝꯗ ꯆꯪꯉꯒ ꯑꯣꯖꯥꯁꯤꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯑꯝꯃꯦꯕ ꯑꯐꯕ ꯑꯣꯏꯅꯕꯁꯦ ꯑꯗ ꯍꯧꯖꯤꯛꯇꯤ ꯄꯦꯗ ꯁꯣꯏꯗꯅ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯇꯥꯝ ꯑꯃꯗ ꯂꯥꯛꯄꯁꯦ ꯑꯗꯒꯤ ꯑꯗꯨꯝ ꯁꯔꯦꯗꯤ ꯆꯤꯡꯕꯁꯨ ꯐꯠꯇ꯭ꯔꯦ ꯑꯗꯒꯤ ꯚꯣꯠ ꯀꯥꯔ ꯂꯣꯏꯔꯦ ꯑꯩ ꯄꯩꯁꯥ ꯐꯪꯉ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯁꯨꯝ ꯂꯥꯛꯄꯁꯤꯅ ꯀꯥꯏ ꯁꯣꯏꯔꯛꯀꯦ ꯍꯥꯏꯕꯗ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯆꯠꯂꯤꯕ ꯇ꯭ꯔꯦꯠꯇꯣ ꯍꯣꯏ ꯇ꯭ꯔꯦꯠꯇꯣ ꯑꯗꯨꯝ ꯁꯣꯏꯕ ꯍꯧꯔꯦꯕ ꯁꯣꯏꯕ ꯍꯧꯔꯦ ꯃꯤꯟꯁ ꯃꯔꯝꯗꯤ ꯇꯣꯂꯣꯞꯇꯨꯗꯤ ꯑꯗꯨꯝ ꯆꯠꯈ꯭ꯔꯦꯕ ꯑꯗꯨꯅ ꯗꯣꯛꯇꯔ ꯑꯃ ꯍꯥꯏꯔꯁꯨ ꯗꯣꯛꯇꯔꯗ ꯑꯩ ꯊꯥ ꯇꯣꯂꯣꯞ ꯆꯠꯂꯔꯣꯏ ꯑꯗꯒꯤ ꯄꯩꯁꯥ ꯐꯪꯉ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯇꯥꯅ ꯆꯠꯈꯤꯕꯁꯦ ꯃꯁꯤꯅ ꯉꯁꯥꯏꯒꯤ ꯁꯃꯥꯖ ꯑꯗꯨꯝ ꯁꯣꯏꯕꯗ ꯑꯗꯨꯝ ꯂꯥꯛꯀꯗꯧꯔꯦ ꯃꯁꯤ ꯑꯣꯖꯥꯒꯤ ꯃꯣꯠꯇ ꯊꯥꯒꯠꯆꯔꯤ ꯌꯥꯝꯅ ꯐꯖꯕ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯄꯨꯈꯠꯄꯤꯔꯛꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯣꯖꯥ ꯑꯣꯏꯔꯦ ꯍꯥꯏꯗꯅ ꯇꯣꯂꯣꯞ ꯈꯛꯇꯪ ꯉꯥꯏꯕꯒꯤ ꯃꯍꯨꯠꯇ ꯏꯁꯥꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤꯗꯃꯛ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯇꯥꯍꯟꯕꯤꯕꯁꯨ ꯗꯔꯀꯥꯔ ꯑꯣꯏ ꯋꯥꯈꯜ ꯇꯥꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯔꯀꯥꯔꯅ ꯄꯤꯕ ꯇꯣꯂꯣꯞꯅꯤ ꯍꯥꯏꯕꯁꯨ ꯃꯗꯨ ꯈꯟꯕ ꯐꯩ ꯑꯗꯨꯕꯨ ꯇꯣꯟꯅ ꯆꯥꯏ ꯍꯥꯏꯗꯅ ꯇꯣꯂꯣꯞ ꯍꯥꯏꯅ ꯀꯧꯅꯔꯤꯕꯅꯤ ꯍꯥꯏꯅꯁꯨ ꯑꯍꯟꯁꯤꯡꯅꯁꯨ ꯑꯗꯨꯃꯛ ꯍꯥꯏꯅꯕꯁꯨ ꯇꯥꯖꯩ ꯑꯗꯨꯕꯨ ꯏꯁꯥꯅ ꯐꯠꯇ꯭ꯔꯒꯗꯤ ꯏꯁꯥꯒꯤ ꯏꯈꯥꯗ ꯂꯩꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡ ꯃꯗꯨ ꯑꯩꯈꯣꯏꯒꯤ ꯇꯥꯛꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯂꯧꯕꯤꯒꯗꯧꯕ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯐꯕ ꯐꯠꯇꯕ ꯍꯥꯏꯕꯁꯨ ꯂꯩꯕꯅꯤꯅ ꯐꯠꯇꯕꯁꯤꯡ ꯈꯟꯕꯤꯕ ꯂꯩꯔꯒꯗꯤ ꯐꯠꯇꯕꯁꯤꯡ ꯂꯥꯞꯅ ꯊꯝꯕꯤꯈꯣ ꯑꯗꯨꯒ ꯑꯐꯕꯁꯤꯡ ꯑꯗꯨꯝ ꯂꯧꯁꯤꯟꯕꯤꯔꯛꯂꯀꯥꯟꯗ ꯑꯐꯕ ꯄꯥꯎꯇꯥꯛꯁꯤꯡ ꯑꯗꯨꯃꯛ ꯄꯤꯕꯤꯔꯒ ꯑꯐꯕꯁꯤꯡ ꯂꯧꯁꯤꯟꯃꯤꯟꯅꯁꯤ ꯐꯠꯇꯕꯁꯤꯡ ꯂꯥꯞꯅ ꯊꯝꯕꯤꯈꯣ ꯍꯥꯏꯖꯕꯁꯤꯃ ꯊꯝꯖꯔꯀꯥꯟꯗ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯄꯤꯖꯒꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯍꯜꯂꯣ ꯍꯜꯂꯣ 1467 ꯂꯣꯏꯕ ꯅꯝꯕꯔꯅꯤ ꯂꯥꯏꯟꯁꯤ ꯐꯥꯎꯅꯕ ꯉꯝꯖꯗ꯭ꯔꯦ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯂꯔꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ ꯍꯜꯂꯣ ꯍꯜꯂꯣ ꯑꯍꯥꯟꯕꯗ ꯏꯁꯥꯒꯤ ꯃꯤꯡꯒ ꯂꯩꯐꯝꯒ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯁꯥꯔ ꯑꯩ ꯊꯥꯡꯒꯥꯡꯗꯒꯤ ꯁꯂꯥꯝ ꯈꯦꯂꯦꯝꯕ ꯃꯩꯇꯩ ꯁꯥꯔ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯇꯧꯕꯤꯔꯛꯄ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯑꯗꯣꯝꯅꯁꯨ ꯑꯔꯣꯏꯕ ꯀꯣꯂꯔꯁꯨ ꯑꯣꯏꯒꯗꯣꯏꯅꯤ ꯀꯔꯤ ꯋꯥꯐꯝ ꯄꯨꯈꯠꯄꯤꯅꯤꯡꯕ ꯂꯩ ꯍꯣꯏ ꯁꯥꯔ ꯉꯁꯤ ꯏꯔꯥꯡꯒꯤ ꯄꯥꯎꯗꯝꯗ ꯑꯩ ꯄꯣꯏꯟ 3ꯇꯪ ꯊꯝꯖꯒꯦ ꯁꯥꯔ ꯑꯍꯥꯟꯕꯗ ꯊꯝꯕꯤꯌꯨ ꯑꯩꯅ ꯑꯍꯥꯟꯕꯗ ꯊꯝꯖꯅꯤꯡꯕꯁꯦ ꯁꯥꯔ ꯑꯍꯥꯟꯕꯗ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯦ ꯗꯥꯏꯃꯟ ꯇꯥꯕꯤꯔꯤꯕ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣ ꯇꯥꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯩꯅ ꯇꯣꯏꯅ ꯀꯣꯜ ꯐꯪꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯈꯔ ꯌꯦꯠꯄꯤꯔꯒ ꯐꯪꯗꯕ ꯀꯥꯡꯕꯨꯁꯤꯡꯁꯨ ꯈꯔ
ꯄꯤꯔꯒꯦ ꯈꯟꯖꯕ ꯑꯍꯥꯟꯕꯗ ꯁꯥꯔ ꯍꯣꯏ ꯑꯅꯤꯁꯨꯕꯗ ꯁꯥꯔ ꯑꯩꯅ ꯑꯃꯨꯛ ꯊꯝꯖꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟ ꯁ꯭ꯇꯦꯖ ꯀꯣꯔꯣꯅꯥꯁꯦ ꯑꯩꯈꯣꯏ ꯂꯩꯉꯥꯛ ꯈꯛꯇ ꯇꯥꯏꯅꯗꯕꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯨꯡ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯂꯥꯛꯄꯗꯨꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯒꯤ ꯂꯥꯛꯄꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯑꯩꯈꯣꯏ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯂꯩꯔꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯆꯦꯛꯁꯤꯟꯖꯕ ꯑꯁꯤꯃꯛ ꯑꯩ ꯄꯥꯝꯖꯩꯑꯕ ꯁꯥꯔ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯍꯥꯏꯖꯅꯤꯡꯉꯤꯅ ꯑꯔꯣꯏꯕ ꯄꯣꯏꯟꯠ ꯑꯩꯅ ꯑꯃꯨꯛ ꯊꯝꯖꯅꯤꯡꯉꯤꯅ ꯁꯥꯔ ꯑꯩꯈꯣꯏꯒꯤ ꯂꯩꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯉꯥꯛꯇ ꯑꯩꯈꯣꯏꯒꯤ ꯃꯇꯥꯏꯗ ꯑꯇꯣꯞꯄ ꯀꯔꯤ ꯍꯥꯏꯅꯤ ꯑꯇꯣꯞꯄ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯑꯩꯈꯣꯏꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯂꯩꯁꯤꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯁꯨꯝ ꯇꯧꯁꯤꯜꯂꯛꯄꯁꯦ ꯑꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯖꯗꯕ ꯁꯥꯔ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯀꯧꯕ꯭ꯔꯨꯒꯤ ꯏꯔꯥꯡꯃꯛꯇ ꯑꯣꯏꯔꯁꯨ ꯑꯇꯩ ꯀꯌꯥꯒꯨꯝꯕ ꯃꯌꯥꯝ ꯂꯩꯖꯈꯔꯦ ꯁꯥꯔ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯍꯣꯏ ꯑꯗꯨꯒꯨꯝꯕꯁꯨ ꯈꯤꯇꯪ ꯊꯝꯖꯅꯤꯡꯕ ꯁꯥꯔ ꯑꯩꯒꯤ ꯋꯥꯈꯜꯗ ꯊꯥꯒꯠꯆꯔꯤ ꯏꯁꯥꯅ ꯄꯨꯈꯠꯄꯤꯔꯛꯂꯤꯕ ꯋꯥꯐꯝꯁꯤ ꯑꯩꯈꯣꯏꯒꯤ ꯀꯣꯜꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯐꯪꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯜꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯐꯪꯕꯁꯤꯡꯅ ꯐꯪꯗꯕꯁꯤꯡꯗ ꯆꯥꯟꯁꯁꯦ ꯄꯤꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯐꯣꯡꯗꯣꯛꯄꯤꯕ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥ ꯂꯥꯛꯄ ꯃꯇꯝꯁꯤꯗ ꯄꯥꯏꯈꯠꯂꯛꯂꯤꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯃꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏꯁꯦ ꯑꯃꯅ ꯑꯃꯕꯨ ꯍꯟꯊꯅ ꯌꯦꯡꯅꯕꯒꯤ ꯇꯥꯏꯃꯤꯡ ꯃꯇꯥꯡ ꯍꯥꯏꯖꯕ ꯇꯥꯏ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯣꯜ ꯐꯪꯕ ꯐꯪꯗꯕꯁꯤꯗꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯑꯗꯨꯃꯛ ꯍꯥꯏꯗꯅ ꯂꯥꯛꯂꯕ ꯋꯥꯐꯝꯅꯤ ꯃꯁꯤꯃ ꯇꯣꯉꯥꯟꯅ ꯅꯥꯊꯩꯖꯔꯀꯥꯟꯗ ꯀꯣꯔꯣꯅꯥꯒꯤ ꯐꯤꯕꯝꯁꯤꯗꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯕు ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯗꯤ ꯀꯩꯗꯧꯉꯩꯗ ꯁꯔꯀꯥꯔꯅ ꯊꯤꯡꯉꯦꯅ ꯊꯤꯡꯂꯒꯁꯨ ꯃꯁꯤꯗꯤ ꯑꯩ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯃꯥꯏ ꯄꯥꯛꯀꯗꯧꯕ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯏꯁꯥꯒꯤ ꯍꯦꯛ ꯊꯪꯅꯕꯗ ꯑꯅꯥꯕ ꯂꯩꯔꯒꯗꯤ ꯅꯥꯔꯤꯕ ꯃꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯍꯥꯛꯅ ꯆꯪꯁꯤꯟꯗ꯭ꯔꯒꯗꯤ ꯀꯩꯗꯧꯉꯩꯗ ꯑꯩꯉꯣꯟꯗ ꯀꯣꯔꯣꯅꯥꯁꯤ ꯆꯪꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯅꯥꯔꯤꯕ ꯃꯤꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯆꯦꯛꯁꯤꯟꯖꯗꯗꯅ ꯉꯥꯏꯍꯥꯛꯇꯪ ꯑꯣꯏꯔꯒꯁꯨ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯇꯣꯔꯣꯛ ꯈꯣꯗꯥꯅꯗꯅ ꯑꯗꯨꯃꯛ ꯆꯪꯊꯣꯛ ꯆꯪꯁꯤꯟ ꯇꯧꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯀꯣꯔꯣꯅꯥꯁꯤ ꯑꯩꯒꯁꯨ ꯁꯣꯏꯗꯅ ꯂꯧꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯤꯃ ꯊꯝꯖꯒꯦ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯁꯤ ꯍꯥꯏꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯋꯥꯕꯒꯤ ꯑꯋꯥꯕ ꯉꯥꯛꯇꯁꯨ ꯑꯣꯏꯒꯗꯣꯏꯅꯤ ꯃꯔꯝ ꯑꯁꯤꯅ ꯀꯣꯔꯣꯅꯥꯒꯤ ꯃꯇꯥꯡꯁꯤꯗ ꯁꯔꯀꯥꯔꯅ ꯄꯤꯔꯤꯕ SOPꯁꯤ ꯑꯗꯨꯃꯛ ꯉꯥꯛꯅ ꯆꯠꯃꯤꯟꯅꯁꯤ SOP ꯉꯥꯛꯄꯁꯤꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯣꯔꯣꯅꯥꯒꯤ ꯁꯦꯀꯦꯟ ꯐꯦꯖ ꯂꯥꯛꯄꯁꯤꯗꯁꯨ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯅꯥꯁꯤ ꯈꯤꯇꯪꯗ ꯑꯣꯏꯔꯒꯁꯨ ꯉꯥꯛꯊꯣꯛꯄ ꯉꯝꯒꯗꯣꯏꯅꯤ ꯑꯗꯨꯒ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯆꯠꯊꯣꯛꯄ ꯃꯇꯝꯗ ꯏꯁꯥꯒꯤ ꯃꯥꯛꯁ ꯑꯗꯨꯃꯛ ꯇꯉꯥꯏ ꯐꯗꯅ ꯑꯗꯨꯃꯛ ꯁꯤꯖꯤꯟꯅꯕ ꯃꯁꯤꯁꯨ ꯌꯥꯝꯅ ꯐꯖꯕ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯂꯧꯈꯠꯄꯤꯔꯤꯕ SOPꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯑꯗꯨꯃꯛ ꯌꯥꯝꯅ ꯐꯕ ꯊꯕꯛꯅꯤ ꯃꯁꯤꯁꯨ ꯑꯗꯨꯃꯛ ꯇꯧꯕꯤꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯍꯨꯝꯁꯨꯕ ꯄꯣꯏꯟꯗ ꯍꯥꯏꯖꯕ ꯇꯥꯏ ꯃꯤꯑꯣꯏ ꯑꯃꯒ ꯑꯩꯈꯣꯏꯒꯤ ꯍꯟꯊꯅ ꯌꯦꯡꯅꯕꯒꯤ ꯐꯤꯕꯝꯁꯦ ꯑꯩꯅ ꯃꯤ ꯑꯇꯣꯞꯄ ꯑꯃꯕꯨ ꯑꯩꯅ ꯍꯟꯊꯅ ꯌꯦꯡꯂꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯅ ꯍꯟꯊꯅ ꯌꯦꯡꯂꯨꯔꯤꯕ ꯃꯤꯗꯨꯅꯁꯨ ꯑꯩꯒꯤ ꯑꯁꯣꯏꯕ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯍꯥꯛꯄꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯟꯊꯅ ꯌꯦꯡꯕꯤꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯊꯥꯗꯣꯛꯄꯤꯒꯅꯨ ꯃꯤ ꯑꯣꯏꯅ ꯄꯣꯛꯂꯒꯗꯤ ꯈꯨꯕꯥꯛ ꯈꯨꯅꯝ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯉꯁꯤ ꯑꯃꯨꯛ ꯅꯣꯛꯀꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯀꯞꯀꯅꯤ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯋꯥꯕ ꯅꯨꯡꯉꯥꯏꯕ ꯉꯁꯤꯅ ꯀꯞꯄ ꯍꯌꯦꯡꯅ ꯅꯣꯛꯄ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯍꯥꯏꯖꯒꯦ ꯃꯔꯝ ꯑꯁꯤꯅ ꯌꯥꯔꯤꯕ ꯃꯈꯩꯗꯤ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯕꯨ ꯍꯟꯊꯅ ꯌꯦꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯦ ꯊꯥꯗꯣꯛꯅꯔꯀꯥꯟꯗ ꯑꯩꯈꯣই ꯃꯁꯦꯟꯁꯤ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯅ ꯃꯥꯡꯗ ꯊꯝꯂꯀꯥꯟꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯇ ꯑꯣꯏꯔꯒꯁꯨ ꯑꯃꯕꯨ ꯑꯣꯏꯔꯒꯁꯨ ꯇꯨꯡꯗ ꯍꯟꯊꯔꯒ ꯃꯤꯈꯥ ꯄꯣꯟꯅ ꯂꯩꯒꯗꯧꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯥꯡꯗ ꯆꯠꯈꯠꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯃꯤꯈꯥ ꯄꯣꯟꯗꯅ ꯏꯁꯥꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯄꯨꯊꯣꯛꯂꯀꯥꯟꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯏꯁꯥꯅ ꯏꯁꯥꯕꯨ ꯏꯔꯣꯝꯗꯣꯝ ꯍꯤꯡꯖꯕ ꯉꯝꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯃ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯤꯌꯥꯝꯒꯤ ꯄꯥꯎꯗꯝ ꯍꯥꯏꯗꯅ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯅ ꯊꯥꯡꯖ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯁꯟꯗꯣꯛꯆꯔꯤꯕ ꯊꯧꯔꯝ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯅꯅꯕꯒꯤ ꯇꯥꯟꯖꯥ ꯑꯁꯤ ꯂꯧꯖꯒꯦ ꯑꯩꯍꯥꯛꯅ ꯄꯥꯎꯈꯨꯝꯁꯤ ꯃꯔꯛꯇ ꯄꯤꯖꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯅꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯂꯧꯁꯤꯟꯕ ꯌꯥꯕ ꯋꯥꯐꯝꯁꯤꯡ ꯂꯧꯁꯤꯟꯃꯤꯟꯅꯁꯤ ꯂꯧꯁꯤꯟꯕꯗ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝꯁꯤꯡꯗꯤ ꯂꯥꯞꯅ ꯊꯝꯕꯤꯈ꯭ꯔꯀꯥꯟꯗ ꯑꯁꯣꯏꯕꯁꯤꯡ ꯑꯗꯨ ꯃꯌꯥꯝꯅ ꯆꯨꯝꯊꯣꯛꯅꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯄꯤꯅꯕꯤꯌꯨ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯄꯥꯎꯗꯝ ꯂꯣꯏꯁꯤꯟꯖꯔꯤ ꯊꯧꯔꯝ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯄꯝꯅꯔꯁꯤꯡꯅ ꯈꯨꯔꯨꯝꯖꯔꯤ